Manipur ahum thongna thugainaba Kuki Jo Council na Prime Minister da Cherol Pisinkrei Naga taruk fakibagi thaudoka mari leinade KNF Manipur da leiriba Mei Naga amadi Kuki Jo furup singi marakta nangpak tanabagi thawong leptana hengalakle lamdam asida matam sangna mihat mipun yauna tongan hingsa yauba thaudok wathok kaya thoklabasu hojik leiriba leigang asigi makhada kanglup ahumgi marakta amata oina nungsi chanana leiminaba puraknaba honabada mai pakpa ngamdre maram aduna thuba matamda Mei Naga amadi Kuki Jo singi marakta separate administration PU haina Prime Minister Narendra Modi da Kuki Jo Council na Cherol Pisinduna taksinkrei Kuki Jo Council na leibasigi Prime Minister Narendra Modi da pisinkiba aiba Cherol aduda Manipur da thokliba conflict asina maram oiraga Kuki Jo miyam aduki matik awaba mayokna duna lakli Mei amadi Naga furufka Kuki Jo miyamgagi marakta thokliba conflict asina maram oiraga kangpokpida khunda leitaduna leiriba Kuki Jo miyam aduki matik awaba kaya mayoknare Miyamna analayeng yauna mathau taba maru oiba thabakkidamak tangai fadana chathok chasin taunaba honabada khudongchadaba kaya mayoknare maram aduna Kuki Jo miyamna namna khunda leitaduna Lairiba Churachandpur Kangpokpi Silchar amadi Churachandpur Moregi marakta thuba matamda helicopter service thambiu hariba mafamsing asida helicopter service leiraba matamda Kuki Jo miyamna thengnariba chathok chasingi awaba si kokpa ngamgani Manipur da khunda leitaduna leiriba Mei Naga amadi Kuki Jo furup singi marakta nangpak tanabagi chang leptana hingalakli hojik leiriba lenga asina furup sing asigi marakta thokliba hana sunaba yekai thitngaiba amadi hingsa yawa thodok wathok sing thokliba si lefan mangamdri maram aduna Manipur da thokliba crisis asi loisinduna ingtapa puraknabagi amata ngaiba pambaidi lamdam asida khundariba achauba furup ama oiriba Mei Naga amadi Kuki Jo singi marakta tongan ba separate administration thamba matamda da oithokani Matam kayadagi lamdam asida khunda leitaduna leiriba Kuki Jo miyam maikei kayadagi pirakliba threat sing asina maram oiraga Kuki Jo miyamna hingnaba honabada aduki matik awaba kaya mayoknare Kuki Jo miyamgi security amadi protection thamnaba honabada hojik leiriba lenga asidagi khaidoktuna separate administration thambagi mathau taba lakle Kuki Jo miyamna matam kayagi mamangdagi hauduna tangka kayarakta legislature yauba union territory gi demand piu haina taksinkibasu leikre Hiramasagi matangda Kuki Su Group amadi Ministry of Home Affairs ki marakta unaduna hojik wari sanari maram aduna Kuki Jo miyamna tanduna lakliba demand sing ase athuba matamda Prime Minister Narendra Modi na mieng changbiu haina Kuki Jo Council na pisinkiba memorandum asina makha tari nakal amarom da hokiba tha asigi taraga humdoida Naga micham taruk mangkibagi thawdok aduga Kuki National Front KNF ka hiramamatada mari leinade haina phungduragli Amaramda Kuki National Front ki Department of Information and Publicity na thadorokpa cherol amada Naga taruk mangkibagi thawdok aduga lup asiga hiramamatada mari leinade social media da thiba khangdana leiriba Naga mioi taruk adu KNF na phavani haina photo kaya circulate tawrakliba asi samjin sajinba AI na generate tawduna thadorokpa photo singni mioi kharana lautuna duna KNF bu miyamda lana uhanabagi damang chatharakpa khujin thawrangni KNF bu social media da lana uhanabagi damang samjin sajinba photo kaya circulate tawrakliba asina kanglup masalgi marakta thajanadabagi chang hengat handuna lamdam asida makha tana pamdaba thawdok wathok Tholaknabagi machak oigani maram aduna social media da lana sandurakliba wafam sing asi mari leinaba CSO media housing na achumba wafam thidokpata ngai fade hainasu cherol sina makha tarakli ambush ta leikidaba church leader sing da ex gratia piragani CM ga unakiba church leader sing kangpukpi amasung senapati da chatkadauri tha asigi taraga humdoi da thokiba ambush ki thawdoktagi oirakliba phibam sing laksenuna ingtapa puraknabagi pandamda chief minister na council for baptist church in Northeast India amasung Manipur Baptist Convention gi leadership ngasi unaduna mifam pangthokre Deputy Chief Minister Losi Diko yauna pangthokiba mifamda church ki luchingba singna furufani gi marakta ingtapa puraknaba thaudang lawragani haina phungdokre church leadership gi manungdagi team amana kangpokpida chatkani aduga topa team amana Senapati district chatuna nakalani mangna fajinaduna thamlakliba miyoi sing thadongnaba honagani hairi church ki luchingba sing Asida ambusta leikidraba church leader ahumgi imungda leingangna ex gratia piragani haibigi thajaba pikibaga loinana team animangna leikidraba singi imungi miyoi singa unaduna awaba phongdokani amasung ingtapa hanjilhalaknaba kangpokpigi Kuki church leader singasu wari sanagani hairi Senapati gi khongchat tana Naga gi CSO singa wari sanaduna hojik mayoknariba law and order gi phibam amasung mi phadok phajin tawbagi matangda waroisin puraknaba honagani hairi Tamenglonggi Deputy Commissioner na district asigi khunja singda jackson wa phongdorakre Tamenglonggi miyamna Imphal da chathok chachin tawbada security convoy ga loinana chatpiu Pastor ani yauna Naga micham singa thuba matamda tekta kaidana thadorokadabani Naga Women's Union tha asigi taraga humdogi ayukta kangpokpi district ki new kaithel manbi PH na konba kolen amasung kodjum khul ani gi marakta
Kuki terrorist group amana chothaba oigani thajaba ambushta thadau church leader yauna micham ahum hatkiba amasung atopa maribuna sohankiba thogdoki matungda Kuki amasung Nagana furupani maki nupi angang yauna micham khara fajinduna thamnaruraba matungda punna miyoi kungani thadongnarakhrabsu hojik fawada nakalani magna thadoraktaba miyoi sing lairakpadagi makha tana segumba thogdoksing thorakdanaba Tamenglong district ki Deputy Commissioner na district asigi khunja singda section wa travel advisory ki cherol ama thorakre ngasi Deputy Commissioner L Angsim Dangsawana khuyekpiduna official oina thokpa travel advisory asigi matungina hojik Manipur gi oiriba law and order gi fibam asina maram oiraduna Tamenglong district ki khunja singna Tamenglong Imphal Tamenglong da health check-up mahi masing tamba natraga tangai fadraba maru oiba thabak singgidamak chathok chasin tawbada thohaningdaba thogdok sing mayaunaraktanabagidamag highway paring da deploy tawba security convoy ga loinina chatpiu hairakre convoy asi natural calamity sing natraga khanghaudaba thogdok sing mayaunaraktrabadi numit khudingi leigani hairi maram asina Tamenglong gi khunja singna district asidagi Imphal da chathok chasin tawbada thohaningdaba thogdok sing thoktanaba amasung mathau taba tengmang lonabagidamak district police ka khusamnabiu haina su phongdorakli Cherol asida Tamenglong District Police ki control room ki mobile number 6909021187 su pirakli. Travel advisory asigi copy sing Chief Secretary DGP Commissioner Home Churachandpur Police ki SP amasung Tamenglong da fongba pauche sing da su pire hairi. Nakala marom da Senapati District Headquarter ki Monday Market Office oiriba Naga Women Union ki cherol amada furup asigi micham taruk fajinduna thamlakpagi Hojik fawbada thadoraktribasingdi Pastor Dr. Reverend Manu Pastor Ken Pubau Dilip Thiomai Kalingwangbau Fenrong Wibau Thiomai amasung CH Fenrin Lungbau ni hairaduna makhoibu fakiba mafam adu 57 Mountain Division amasung CRPF ki camp ka naknaba mafam ni haina phongdurakli leimakhong area da security fail oire hairakpaga loinana lailon wifi khul asi 57 Mountain Division amasung CRPF camp tagi mile makhai amarom damak lamnabani amasung Gurkha Regiment amasung air personnel singsu akoibada deploy tawribari hairi maram asina Naga micham taruk pukhudakta rescue tawduna tekta kaidana halakadabani micham fajinbagi thogdoksing investigation chathagadabani thogdo asida chenaba militant sing amasung makhoiga loinabasingbu chapchaba logi makhada fagadabani haiba wafam sing phongduragli NS 37 Imphal Jiribam lambida passenger sing da fatta nungda thoktanaba numit khudingi matik chaba security PU ZYF Thasigi taraga humdoida kolen amasung kojim khul anigi marakta leiba lambigi mafam amada ambush tawraktuna thadau church leader yauna micham ahum hatkiba amasung mari buna sohankiba thogdok thokraba matungda chingi furufanigi miyoi singna nakal animaki miyoi khara fajinaduna thamnarakpadagi oiragliba fibam asina maram oiraduna NH 37 Imphal Jiribam lambida passenger singna chathok chasin tawbada fatta nungda thoktanaba matik chaba security escort numit khudingi PU amasung Naga micham taruk po athuba matamda tekta kaidana thadokhanbiu haina Jeliarong Youth Front ZYF ki President amasung Vice President na punna khuyekpiduna Chief Minister da aiba cherol ama pisinkre ngasi pisinkiba cherol asida Koncharam Naga Khuldagi Naga micham taraga nipan bu leimakhonggi 57 Mountain Division ki Army Headquarter ga naknana leiba Lailon Wifi Kuki khulda fajinduna thamki amasung Saparmainadana Catholic ki miyoi ani fajinki haina phongdukli miyoi kun asigi manungda tha asigi taraga manga da taraga nithoi thadorakrabasu Koncharam Naga Khuldagi fajinkiba micham tarukti maram amata pidana ngasi fawba fajinduna thamli hairaduna Naga micham sing Fajin punsinbagi thabak asi Kuki in Manipur amasung Kuki Student Organization na tongan na thokkiba cherol singa loinana social media ki platform singna viral oirakhrabani hainasu phongdorakli maram asina Manipur lengana Naga micham taruk putekta kaidana thadohangadabani amasung NIS 37 paringgi Tamenglong nungba none khawpum tamai amasung tawsemna chingba mafam singgidamak chathok chasin tawriba passenger singda fatanungda thoktanaba Imphal dagi Tupul amasung Tupul dagi Imphal fawbagi marakta matik chaba security escort pigidabani hairi karigumba passenger singda thohaningdaba thogdok sing thohalaklabadi madugi tekchak pumnamak Manipur lengana pugadabani haina supalli Kuki in Manipur gi total shutdown da Manipur lengana karisu tawba ngamdre Nagaland da panduna lairakpa truck sing miwa tabadagi thaujinarakle Senapati district ta gari chamri ga tara rom Imphal yorokpa ngamdana lairi Kolen amasung kojim da ambush ki thodok thokraba matung mathangi numita Kuki in Manipur na Prime Minister Narendra Modi da Charter of Demand yawba memorandum ama pisinkhibagi matung ina thabak paikhalaktriba amasung Naga singna fajinkiba Kuki micham singi manungdagi khara thadoraklabaso hojik fawbada miyoi taraga mari thadoraktri hairaduna thengkhang naina sangdoktuna chatharakpa total shutdown gi khongjangda Manipur lengana karisu tawba ngamdre Kuki in Manipur na khongjang asi changsilladuna maru oina NH2 Imphal Dimapur lambida chathok chasin yadabadagi tongan mafam singdagi chana thangnaba yauna pochai kaya
ꯆꯤꯡꯂꯛꯈꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯃꯁꯨꯡ ꯄꯦꯁꯦꯟꯖꯔ ꯄꯨꯔꯛꯄ ꯕꯁ ꯋꯤꯡꯒꯔꯅꯆꯤꯡꯕ ꯒꯥꯔꯤ 2ꯒꯤ ꯃꯊꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎꯗꯒꯤꯅ ꯇꯥꯗꯨꯕꯤ ꯑꯃꯗꯤ ꯃꯈꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯒꯤ ꯃꯊꯛꯇ ꯃꯥꯎ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯈꯨꯖꯨꯃꯥꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯔꯛꯄ ꯇ꯭ꯔꯛ 110 ꯔꯣꯝꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯈꯥꯝꯖꯤꯟꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯤꯋꯥ ꯇꯥꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ 50 ꯃꯥꯎ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯇꯣꯞꯄ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ 60ꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯇ꯭ꯔꯛ 110 ꯔꯣꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯕꯁ ꯋꯤꯡꯒꯔ ꯌꯥꯎꯔꯒ ꯄꯨꯟꯅ ꯒꯥꯔꯤ 110 ꯔꯣꯝ ꯁꯨꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯍꯧꯔꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯝꯐꯥꯜ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯜꯂꯤꯕ ꯒꯥꯔꯤꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯟꯗꯃꯦꯟꯁꯤꯡꯒꯤꯗꯃꯛ ꯉꯔꯥꯡ ꯅꯣꯔꯊ ꯏꯁꯠ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯆꯠꯃꯤꯟꯅꯔꯤꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯌꯨꯅꯤꯌꯟꯅꯆꯤꯡꯕꯅ ꯆꯥꯅ ꯊꯛꯂꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤꯒꯤ ꯀꯪꯂꯥꯇꯣꯡꯕꯤ ꯑꯃꯗꯤ ꯁꯦꯛꯃꯥꯏꯅꯆꯤꯡꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯅ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯇ꯭ꯔꯛꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯗꯤꯃꯦꯟꯁꯤꯡꯗ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯏꯁꯤꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ MDAꯅ ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯃꯐꯝꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯤꯜꯂꯛꯄꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯗꯤꯃꯦꯟꯁꯤꯡꯗ ꯈꯝ ꯊꯦꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯥꯂꯨ ꯑꯃꯁꯨꯡ ꯇꯤꯜꯍꯧꯅꯆꯤꯡꯕ ꯄꯨꯔꯛꯄ ꯇ꯭ꯔꯛꯁꯤꯡꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯄꯠꯄ ꯑꯃꯁꯨꯡ ꯄꯨꯝꯕ ꯌꯥꯎꯔꯛꯂꯦ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯟꯗꯤꯃꯦꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯈꯨꯖꯨꯃꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯛꯁꯤꯡꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅ ꯈꯥꯝꯖꯤꯟꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯂꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛ 110 ꯔꯣꯝ ꯃꯥꯎ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯃꯥꯎ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕꯅꯤ꯫ ꯆꯥꯏꯅꯥꯗ ꯃꯦꯒꯅꯤꯆ꯭ꯌꯨꯗ 5.2 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯑꯥꯗ ꯕꯤꯜꯗꯤꯡ 18 ꯅꯤꯡꯈꯥꯏꯈ꯭ꯔꯦ, ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯒ꯭ꯋꯥꯡꯖꯤ ꯔꯤꯖꯟꯒꯤ ꯂꯤꯌꯨꯖꯧ ꯁꯤꯇꯤꯗ ꯃꯦꯒꯅꯤꯆ꯭ꯌꯨꯗ 5.2 ꯌꯧꯅ ꯍꯥꯈꯤꯕ ꯌꯨꯑꯥꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ 18 ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯑꯥ ꯑꯁꯤꯅ ꯃꯤꯑꯣꯏ 8,000ꯀꯤ ꯃꯊꯛꯇ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯕꯨ ꯁꯣꯏꯗ-ꯉꯥꯝꯗꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯌꯨꯑꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 1 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯁꯣꯛꯂꯕ ꯃꯤꯑꯣꯏ 4ꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CCTV ꯐꯨꯇꯦꯖ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯕ꯭ꯔꯣꯗꯀꯥꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯆꯍꯤ 69 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯆꯍꯤ 59 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯈꯣꯏ 2 ꯃꯇꯩ-ꯃꯅꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯍꯤꯡꯅ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CCTVꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯗꯣꯛꯅꯔꯛꯈꯤꯕꯗ ꯌꯨꯑꯥ ꯍꯥꯕ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯕ ꯌꯨꯝꯁꯤꯡꯅ ꯅꯟꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯤ ꯀꯟꯕꯁꯤꯡꯅ ꯑꯇꯦꯛ-ꯑꯀꯥꯏ ꯃꯔꯛꯇ ꯃꯤ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯨꯏꯁꯤꯡꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯀꯔꯁꯤꯡꯅ ꯍꯦꯜꯃꯦꯠ ꯎꯞꯇꯨꯅ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯑꯇꯦꯛ-ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯃꯤ ꯀꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯋꯥꯔꯣꯜ ꯑꯃꯗ ꯌꯨꯑꯥ ꯍꯥꯕꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯐꯝ ꯑꯗꯨ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃꯁꯨꯡ ꯄꯥꯋꯔ ꯂꯥꯏꯟꯁꯤꯡ, ꯏꯁꯤꯡ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯊꯕꯛꯁꯤꯡ ꯃꯍꯧꯁꯥꯒꯨꯝꯅ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯤꯔꯦꯜ ꯁꯪꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯨꯟꯅꯕꯗꯒꯤ ꯐꯨꯅꯒꯦ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ PHꯅ ꯀꯣꯟꯕ ꯑꯣꯜ ꯂꯝꯕꯨꯂꯦꯟꯒꯤ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯛꯈꯤꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯅꯨꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯉꯣꯝ ꯇꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯏꯚꯦꯅꯤ ꯑꯦꯂꯥꯏꯁ ꯑꯕꯤꯗ 43 ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯁꯤꯡꯗꯥꯗ ꯂꯩꯕ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯛꯆꯥꯡ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯒꯦ ꯇꯧꯈ꯭ꯔꯦ꯫ ꯃꯤꯔꯦꯜ ꯁꯪꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ, ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯡꯕꯨꯅ ꯄꯨꯈꯤ꯫